Class 6 khatang tamlibi Jenikabu Minungsi Leitana tamthina hatkibabu Psdc na yaningdaba phongdorakli. Minungsi Leitana Maheiroi Hatpa Mihatpa bu Akanba Cheirak Pinaba Psdc na demand Tourakli. Khongjom sapamda leiba Ibemhal Bishal Academy gi Class 6 khaktamak tamlibi Maheiroi nupi macha amana school da lakpagi lambida yamna tamthiba mawongda hatok pirambabu Private Schools Development Council Psdc Thobal District na Akanba mawongda yaningdaba phongdorakli. Ngasi nungtil Fancier Higher Secondary School da pangthokpa paumi singa unaba amada Psdc gi Secretary General Jotin Salam na haikibada nungtil pobopta satra nupi macha amagi security piba ngamdaba asi Bharat Sarkar gi scheme Beti Bachao Beti Parao hairiba policy asi value leitre haiba takpani. Hairiba thodok asi uniform set liba satra nupi macha ama khaktada attack tawba natte Manipur khunai gi Maheiroi singda singnabani haina laugani. Maram aduna mara leiraba culprit asi fast track court ta proportionate oiba miyamgi wakhalda tapthaba ngamnaba athuba matamda dandi pinaba mari leinaba khudingmakta appeal Tourakli. Hatliba angang ama murder toriba mawngase mahakisi accident nante intention ni masigi maroiba maramdi akoi ngarang sport su ure yamna sawraba to 20 mm chawba yot chayamana mahakisi angang sida hajanandana ni rak ohum rak kallaga school chachari school going children amada nupim samar chatharo matungda mahana hatlaba matungda mahat hingnabagi damakta lambil chauma seli masina takpadi hairiba nupase masi ekoi lunatic nati angawnati ma hing masa hingnabagi damakta thodok tu torma matungda seli maram masina mahaiba misak asidi ekoi khunai sidagi ekoi mangan ridamni masigumba literature example ama oina matungda amhonda thokna masidi mama ba everything school toriba singsina angang sing school da free with the matamda masi jingnabo power masi leitana bagi damta su aina mama ba everything aduga koi home department chingna angang sing security se hena kankhalan bagaluna na school da sadan matamda ekoi private school da low sing su ekoi makoi hanba lakpa op tobum matamda low su maina ko kunai da mama ba sing su se hena section ni Lebak sito si kulai na torpa threatens adagi tongan mathang ki threatens sigaluna na angang singbu kidnap toraga yon ba adagi angang sing sigumba lebak kunai sa soki matik thwe aduga akoi ki sigumba se nisa dagi tholakpa number 4 bully tongan ba mafum sing se koi lebak kunai si civil organization sing aduga satra ga mai na sing akoi school gi manak nak pada sig nisa sing lolanda ba abi nisa sing si na lebak sing se makoi sing phagat laga lebak prajan koi masi dandi bibagi system se koi masi yam tuna tawudra ga koi tungi miro da koi mangja bo ni sim hat sing da toi na sigum sing je thawung sing ge sangsalak laga di koi school toriba amadi mama pa oi sing koi mi painer ga ni maram masina khwai gi hena phat hena khangaba lebak sidagi koi gi phatta mi sing se masigi lapthok na bagi step up khara masi koi punna civil organization satri samsthan khudimang na masi lokhat minersi aduga khu safety oiba angang sing mai tamma matamda ayet pidaba lumdam mama oi mating pangbiu haina PSDC mai private school development council mai appeal to